ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯈꯔ ꯅꯦꯝꯊꯈ꯭ꯔꯗꯨꯅ ꯌꯦꯡꯕꯗ ꯉꯥꯡꯂꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯂꯩꯁꯥ 4-5 ꯍꯧꯅꯗꯨꯅ ꯃꯈꯨꯠꯇ ꯂꯩꯕꯥꯛꯀꯤ ꯄꯨꯟ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯈꯨꯜꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛ ꯁꯤꯜꯂꯛꯇꯨꯅ ꯍꯛꯆꯥꯡꯗ ꯌꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯃꯅ ꯃꯈꯨꯝꯂꯩ, ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ, ꯃꯥꯂꯪꯕꯒ ꯉꯥꯏꯍꯥꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯃꯁꯤꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯥꯃꯤꯕ ꯃꯥꯂꯪꯂꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯣꯌꯨꯝꯕ ꯀꯅꯥꯒꯤ ꯃꯤꯡꯂꯦꯟꯅꯣ ꯅꯪꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕꯗꯨꯕꯣ? ꯍꯣ, ꯅꯥꯃꯤꯕ ꯃꯥꯂꯪꯅꯤ, ꯅꯥꯃꯤꯕ ꯃꯥꯂꯪ, ꯀꯗꯥꯏꯗꯒꯤ ꯂꯣꯌꯨꯝꯕꯒꯤ ꯋꯥꯐꯝꯅꯣ ꯑꯃꯨꯛ ꯄꯨꯁꯤ ꯂꯩꯕꯁꯤꯅ? ꯂꯥꯡꯂꯦꯟꯅ, ꯍꯣ ꯏꯇꯥ ꯂꯩꯅꯥꯗꯤ ꯆꯦꯡꯂꯧ ꯁꯛ ꯍꯦꯟꯅꯒ ꯐꯖꯩꯗꯣ, ꯑꯎꯕ ꯄꯥꯈꯪ ꯃꯈꯩꯅꯁꯨ ꯅꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯣ, ꯑꯗꯨꯗ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯅꯥꯅ, ꯍꯣ ꯊꯥꯒꯠꯄꯤꯔꯅꯨ, ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯗꯧꯔꯤꯗꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ, ꯋꯥꯐꯝꯗꯣ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯔꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯈꯣꯏ, ꯏꯇꯥ ꯊꯣꯏꯕꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯗ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦꯀꯣ, ꯃꯍꯥꯛꯀ ꯄꯨꯟꯅ ꯑꯁꯨꯝꯅ ꯂꯥꯡꯃꯤꯟꯅꯕꯁꯦ ꯐꯪꯂꯔꯣꯏꯀꯣ꯫ ꯂꯩꯅꯥꯅ ꯈꯨꯝꯂꯛꯏ, ꯍꯩꯃꯥ, ꯁꯤꯈꯤ ꯅꯥꯈꯤꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯐꯪꯖꯔꯛꯁꯅꯤ ꯀꯩꯗꯧꯒꯦ꯫ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯛꯏ, ꯏꯇꯥ ꯊꯣꯏꯕꯤꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯟꯁꯤꯗ ꯃꯊꯪꯗꯅ ꯑꯃꯨꯛ ꯏꯇꯥ ꯂꯩꯅꯥꯁꯦ ꯆꯠꯈ꯭ꯔꯅꯤꯀꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕꯨ꯫ ꯂꯩꯅꯥꯅ, ꯑꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯐꯥꯒꯤꯗꯨ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯏꯇꯥ, ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯈꯤꯕ꯭ꯔꯁꯨ ꯀꯅꯥ ꯈꯪꯄꯣꯠꯅꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯄꯨꯟꯁꯤꯡꯗꯨ ꯏꯁꯤꯡ ꯁꯣꯛꯅꯔꯦ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯨꯟꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯈꯔ ꯆꯠꯄꯒ ꯂꯥꯞꯂꯞꯅ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯒꯤ ꯄꯥꯈꯪꯅꯣꯅꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯑꯃ ꯈꯨꯝꯃꯤ, ꯅꯥꯝꯕꯨꯋꯣ ꯊꯥꯕꯨꯋꯣ ꯍꯨꯔꯥꯟꯕꯕꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯆꯠꯊꯣꯛꯑꯗ, ꯅꯨꯡꯊꯤꯜ ꯄꯣꯕꯁꯤꯗ ꯍꯨꯔꯥꯟꯕꯅ ꯂꯝꯕꯤꯗ ꯐꯣꯡꯅ ꯆꯠꯀꯗ꯭ꯔꯣ? ꯍꯧꯅꯗꯦꯗ꯫ ꯍꯣ, ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯥꯟꯗ꯭ꯔꯣ? ꯑꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩ, ꯏꯇꯥꯎ, ꯇꯨ ꯑꯥꯗ ꯅꯨꯄꯤ ꯈꯔ ꯏꯁꯤꯡ ꯁꯣꯛꯇꯨ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯔꯁꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯇꯥꯎ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯧꯒꯪꯅꯔꯦ, ꯏꯁꯤꯡ ꯊꯛꯅꯤꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯅ ꯁꯣꯛꯂꯛꯄ ꯏꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯑꯣꯏꯅ ꯊꯛꯂꯁꯤ, ꯑꯗꯨꯗꯤ ꯊꯨꯅ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ, ꯏꯆꯜꯈꯣꯏ, ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯆꯠꯄꯤꯔꯨꯔꯤꯕ꯭ꯔꯣ? ꯅꯄꯨꯡꯈꯣꯏꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯈꯧꯒꯪꯅꯔꯦ, ꯏꯆꯜꯈꯣꯏꯒꯤ ꯄꯨꯟꯗ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯖꯤꯛ ꯊꯛꯆꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯕꯒꯦ? ꯅꯨꯄꯥꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯂꯩꯅꯥꯅ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ, ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ, ꯏꯆꯦ ꯅꯆꯜꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯊꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯔꯥꯝ ꯈꯧꯔꯥꯡꯂꯤꯕꯁꯤꯡꯗꯣ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯄꯥꯃꯦꯜꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯋꯥ ꯉꯥꯡꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯗꯒꯤ ꯑꯣꯏꯅ ꯊꯛꯂꯒꯦ, ꯅꯪꯒꯤꯅ ꯀꯅꯥꯗꯒꯤꯅꯣꯃ ꯊꯛꯂꯣ꯫ ꯅꯨꯄꯤ ꯑꯃꯅ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯩꯒꯤꯗꯤ ꯄꯨꯟꯒꯤ ꯃꯅꯥꯁꯦ ꯈꯔꯁꯨ ꯍꯨꯕꯥꯠꯂꯦ, ꯏꯁꯤꯡ ꯍꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯏꯇꯥꯒꯤ ꯄꯨꯟꯗꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯣꯏꯅ ꯍꯩꯔꯒ ꯄꯤꯊꯛꯑꯣ꯫ ꯂꯩꯅꯥꯅ ꯊꯣꯏꯕꯗ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯗꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯄꯨꯟ ꯑꯗꯨ ꯈꯖꯤꯛ ꯆꯦꯞꯊꯔꯛꯏ꯫ ꯄꯥꯃꯦꯜꯅ ꯃꯈꯨ ꯈꯨꯠꯇ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯥꯗꯨꯅ ꯃꯆꯤꯜ ꯃꯄꯥꯗ ꯊꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯏꯁꯤꯡ ꯑꯁꯦ ꯍꯩꯖꯔꯛꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯗꯨꯕు ꯍꯩꯊꯔꯛꯂꯝꯃꯤ꯫ ꯄꯥꯃꯦꯜꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯀꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯊꯛꯂꯝꯃꯤ꯫ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯕ ꯀꯥꯟꯗ ꯃꯁꯥꯗꯨ ꯏꯪꯊꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯄꯥꯃꯦꯜꯅ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯜꯈꯣꯏ, ꯅꯈꯣꯏꯅ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕꯁꯨ ꯀꯣꯛꯍꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ, ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ, ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯒꯤꯕꯨ꯫
Pamela ado ising su thakle isal khoi gi mingbu kari kaubage kari lamdagi no Leina na khumle Ibung aigi mingna Leina itagi na langle mangna lekriba kulasi dagini Atay mata singi maming su takle Pamela na mukhaire Mingdi loina phajare aigi na Pamela aduga itawi na thoiba gawe Ekoina thangnaba sidagini a chingda langpai chalubani ngasi yumna halakpa Langlena o naha oina thabuk subu yamna phai adudi ibung ani su yum yongna ban bikro aikoi su ising se amu sok tuna hanjakragi Pamela hoi ado aikoi su sona markta damuk laki nakoi bu asiguma tamsida ising sokpa damuk satpro Asi haraga pukri romda mai leiduna ising amu sokle ising punna dubu yeplaga magoi singdu mayum lomda satkre Pamela amadi thoibasu mayum tamna halakle Langlen mayum adu hek yaubaga punna dubu chakhumna thanamlaga mahaki ningol ka du changlaktuna phamung adu de phamthai phamna hausi waida mahaka thengna khiba wari sarakhiba pakhang mahak puning singi mahak na haiba isingbu pakhang mana khuzok yadu da thakpadu magi mamitta uduna ta mareire Ningol aigi thamoise karigino ngasina nahan makai ka iman manajiba ngasida thengnaba sakhangna jiba lamlan mangonda aigi pukning wakhalse lukrabugum tawribasibu karigino nate basibu nungsiba hainabadurane mamit mangna urakiba mahaki saktamadubu ningsing laga mathanda momonokjei Phamung aduda amu hip tharakle hipna matagi wakhal adu makhandun leire Ingaw ngaw du leijaramba thamoy sina jenglau sakhang jiba lamlan mamabu urubada nuksiba haibado phawkre hausikti magi nuksibada ise ngawre daibungna nuksibagi mayai angaw bani hainabado ngasi langlenagi phamna thokla matam asida aisu khangle angakpani ko nuksiba aigi pukni wakhalbu asuk ngawhanba asuk lekta handaba Langlen sare sana mitta matabu urami tumle tumna manglanda magi saktamna laktuna ta marei rami tasengna nungsibada ngawbi haibadu oirari somda su pakhang oiba Pamela mahaksu adu mangai khuzok thakta ising haithabira khibi nupi dubu mamita uduna ta leiri matagi wakhalda khanduna ta leiri masak matongna onthokna ingna lemna phajariba mahakna nokfe torok minok aduda pakhang ai ki thamoise subikre nangi nungsi minokta angaw ba haibadu oirari leirang kanagi lekada ngangjaraktriba khoimu oiba ise asidi nangtagi lehibu thakning lakle ikhau langle thamoise nungsi khau langlare wakhal aduda amung ningsingli tatharakpa samlang anina napa nida haigat maithongda momon minok tamduna pundagi ising haitharakibadu Pamela punsigi tawkhidriba mawong amada wakhaldu tawdu leire madagi wakhalda sagani thakani haibasu khangre aise magi wakhalda angawbu haibadu oire matabu uningduna ta leire pare adudi hayingi numidang wairamsida ai hekta makhoirumna chatlurage magunaba phangbra haini yenglage mathangi numitni Pamela ayuktagi masadu leitafam khangdana numidang waigi matam yorakpa ngaidu leikre matamse ngaibo tokna wadorida masi karisu lengrabra khangde ngai ngamtre aidi asumna numidang waigi matamna yausilaklabada Pamela du masakra nalapna thangnaba khul adu tamna lakpa hore Pamela na lakpagi lambel adudani laikai adumaki nupi amana Pamela bu tungdagi kaure ibung amuta ngaibi khoba tungdagi khonjel amana mabu kaurakpadu taraduna mamai leiduna yengloi lembi na magi manak tamna laklibadu urami nupi dubu ubada wakhal nungairamba singdu loin hek mangkibagum tauri mina kauraklabadina leptra yaduna leple ibung Pamela kadaita chatpigadoino ngasidi nasasu yamna nale kadaida koibiruge hairibano Pamela na thakkhumi hei wasoi ngangdu lerano nang naigadawudo sat hairo ai thabuk chalibani koibiyaroi hoi hairage aina haigadoi wase ahana mamangdasu haikrabani adubu aigi wahangi pakhum phangdrabanina ngasisu amuk pakhum piyo haina haijari kari wahangi kari pakhum hei
ꯅꯪꯁꯤ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤꯀꯣ, ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯤꯃꯛꯇ ꯂꯩꯃꯤꯟꯅꯕ. ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗꯕ ꯇꯧꯒꯅꯨ. ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ. ꯃꯗꯨꯗ ꯃꯦꯂꯩꯅ ꯄꯥꯃꯦꯜꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕꯁꯦ ꯅꯪ ꯀꯔꯤꯁꯨ ꯈꯪꯕꯤꯔꯣꯏꯗ꯭ꯔꯣ? ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯩꯅꯦ ꯑꯩꯁꯦ. ꯑꯩꯒꯤ ꯑꯉꯥꯎꯕ ꯏꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ? ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯐꯠꯀꯟ ꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯦ, ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ. ꯅꯪ ꯅꯁꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯕꯨ ꯍꯦꯛꯇ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯔꯛꯀꯅꯨ ꯅꯪ. ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯐꯝꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯃꯦꯜꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ. ꯃꯦꯂꯩ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ. ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯍꯧꯏ. ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯂꯥꯏꯁꯦ ꯏꯍꯧꯗꯨꯅ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ. ꯀꯞꯂꯤ ꯀꯞꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯁꯣꯝꯗꯅ ꯂꯩꯅꯥꯅ ꯃꯈꯨꯠꯇ ꯄꯨꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯇꯥ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯤ ꯍꯧꯕ ꯂꯥꯛꯂꯝꯃꯤ. ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯕꯛ ꯇꯧꯗꯨꯅ ꯐꯝꯂꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯂꯥꯡꯂꯦꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯐꯠ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯆꯥ ꯂꯩꯅꯥꯅꯤꯗꯅ, ꯀꯥꯈꯠꯂꯧ ꯀꯥꯈꯠꯂꯧ. ꯂꯩꯅꯥꯁꯨ ꯀꯥꯈꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ. ꯊꯣꯏꯅꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯈꯣꯏꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯈꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯏꯇꯥꯕꯨ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯝꯇ ꯍꯪꯒꯦ. ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯍꯦꯛꯇ ꯍꯪꯉꯣ. ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯅꯪꯒꯤ ꯅꯇꯥ ꯂꯥꯡꯂꯦꯟꯁꯦ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯏꯅꯦ. ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤꯅꯦ. ꯃꯁꯤ ꯈꯨꯗꯤꯡꯗ ꯃꯊꯟꯇ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯃꯔꯩꯔꯦ. ꯆꯥꯔꯁꯨ ꯆꯥꯐꯝꯗ ꯅꯣꯏ. ꯃꯊꯟꯇꯁꯨꯅꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯪꯂꯨꯔꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯦꯛꯇ ꯃꯃꯥ ꯍꯥꯏ. ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯦꯕꯣ. ꯏꯃꯥ, ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯦꯕꯣ. ꯑꯩ ꯍꯪꯒꯦ ꯐꯖꯅ. ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯒꯅꯨꯗ ꯏꯃꯥ. ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ. ꯈꯪꯗꯦ ꯈꯪꯗꯦ. ꯏꯃꯥꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ರೆ. ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯍꯪꯂꯛꯎꯀꯣ. ꯏꯃꯨꯡꯗ ꯂꯩꯍꯧꯕꯅꯤ. ꯆꯪꯉꯣ ꯆꯪꯉꯣ. ꯂꯩꯅꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯂꯥꯡꯂꯦꯟꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯏ. ꯏꯇꯥ, ꯍꯣꯏ ꯏꯇꯥ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯇꯥ ꯂꯩꯅꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ. ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ. ꯂꯩꯅꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯆꯥꯟꯅꯅ ꯉꯥꯎꯔꯕ ꯍꯥꯏꯗꯨꯔꯣ? ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ. ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ. ꯂꯩꯅꯥꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ. ꯑꯗꯨꯝꯅ ꯇꯧꯔꯕꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯋꯥꯈꯜ ꯇꯥꯔꯛꯏ. ꯀꯅꯥꯅꯣ? ꯃꯃꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯇꯥꯅꯤꯅ ꯁꯤꯗꯤ. ꯂꯩꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯥꯏꯅ. ꯍꯟꯗꯛ ꯃꯔꯛ ꯅꯪꯒꯤ ꯍꯣꯡꯂꯛꯂꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯆꯤꯡꯅꯔꯕꯅꯤꯀꯣ. ꯅꯊꯟꯇ ꯑꯗꯨꯝ ꯅꯣꯛꯄ, ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤ. ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯥꯜꯂꯤꯗ. ꯈꯪꯕꯤꯔꯤꯗ ꯏꯕꯦꯝꯃ, ꯌꯥꯝꯅ ꯈꯪꯖꯤꯜꯂꯛꯈꯤꯅꯨ. ꯅꯪꯒꯤꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯗꯕꯒꯤ ꯍꯧꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯈꯤ. ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯂꯩꯅꯥꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯂꯩꯅꯥꯅ ꯃꯇꯥ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯑꯁꯦꯡꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯀꯣ. ꯑꯩꯉꯣꯟꯗꯒ ꯋꯥ ꯂꯣꯠꯂꯕꯗꯤ ꯀꯧꯅꯔꯣꯏꯗꯕꯅꯤ, ꯌꯦꯡꯉꯣ. ꯂꯥꯡꯂꯦꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯁꯤ ꯍꯥꯏꯔꯣꯕ, ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦꯕ. ꯅꯣꯡꯃꯗꯣ ꯂꯥꯏꯖ ꯏꯔꯤꯛꯅ ꯊꯣꯠꯂꯕ ꯂꯩꯅꯥꯒꯨꯝꯂꯕ ꯊꯃꯣꯏꯁꯤꯗ ꯏꯔꯤꯛ ꯑꯃꯇꯪ ꯌꯩꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯥꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯠꯂꯛꯂꯤ. ꯃꯥꯂꯪ ꯃꯥꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗꯁꯨ ꯊꯃꯣꯏ ꯂꯩꯅꯥꯁꯦ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯏ. ꯈꯪꯗꯦ ꯏꯇꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄꯒꯨꯝ ꯇꯧꯔꯤ. ꯅꯥꯔꯣꯟꯗ ꯂꯣꯟꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ. ꯏꯇꯥ,
ꯏꯇꯥꯒꯤ ꯊꯃꯣꯏꯅ ꯉꯥꯎꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯌꯧꯍꯥꯄꯤꯒꯩ ꯁꯦꯡꯅ ꯇꯝꯃꯨ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯅꯍꯥꯟꯅꯣ ꯏꯇꯥ ꯂꯩꯅꯥ ꯅꯪꯁꯨ ꯌꯥꯎꯅ ꯃꯥꯂꯪ ꯏꯁꯤꯛ ꯊꯦꯝꯒꯦꯅꯤ ꯂꯥꯏꯖ ꯏꯄꯥꯜ ꯅꯞꯀꯦ ꯈꯟ ꯈꯨꯠꯇ ꯁꯅꯥ ꯄꯨꯟꯕ ꯄꯥꯏ ꯃꯈꯥ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯈꯣꯡꯗꯩ ꯏꯍꯨꯜ ꯇꯝꯂꯨꯔꯒ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯆꯤꯡꯂꯦꯝꯕ ꯇꯝꯕ ꯄꯥꯈꯪ ꯑꯅꯤꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯈꯧꯒꯪꯅꯩ ꯂꯥꯏꯖ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯅꯤꯡꯉꯣꯜ ꯄꯨꯟꯒꯤ ꯏꯁꯤꯡꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯥꯡꯂꯦꯟ ꯑꯩꯅ ꯏꯁꯤꯡ ꯄꯨꯟ ꯍꯩꯊꯗꯨꯅ ꯄꯤꯊꯛꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅꯤ꯫ ꯍꯩꯃꯥ, ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯣꯏꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏ ꯑꯅꯤ ꯌꯦꯡꯅꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒꯗꯤ ꯂꯣꯜꯂꯤꯕ ꯃꯔꯣꯜ ꯑꯗꯨꯗꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ? ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯈꯣꯡꯐꯝ ꯍꯣꯡꯗꯕ ꯃꯇꯧꯒꯨꯝ ꯃꯇꯝꯒꯤ ꯑꯀꯟꯕ ꯑꯀꯤꯕ ꯁꯥꯍꯨꯝ ꯀꯌꯥꯕꯨ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯕꯒꯨꯝ ꯂꯦꯡꯗꯅ ꯍꯧꯔꯤꯕ ꯇꯂꯥꯅꯤ ꯃꯃꯤꯡꯅ ꯄꯥꯃꯦꯜ꯫ ꯑꯩꯒꯤ ꯊꯃꯣꯏ ꯇꯣꯔꯕꯥꯟꯗ ꯇꯥꯏꯕꯪ ꯀꯅꯥ ꯎꯍꯟꯗ ꯂꯣꯟꯅ ꯍꯧꯖꯕ ꯄꯥꯃꯦꯜꯅꯤ꯫ ꯊꯃꯣꯏ ꯅꯤꯡꯉꯥꯏ ꯑꯀꯟꯕꯤꯁꯤꯅ ꯎꯔꯤ ꯃꯥꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯄꯥꯃꯦꯜ ꯃꯥꯒꯤ ꯃꯀꯥꯗ ꯏꯖꯒꯦ ꯍꯥꯏꯅ ꯅꯤꯡꯂꯨꯔꯤ꯫ ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯑꯁꯤꯁꯨ ꯃꯇꯝꯄꯥꯛꯇ ꯂꯣꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯣꯡꯃ ꯈꯛꯇ ꯊꯦꯡꯅꯕ ꯃꯉꯣꯟꯗ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯑꯗꯨꯅ ꯑꯗꯨꯛ ꯍꯛꯅ ꯊꯥꯖꯕ ꯊꯝꯂꯨꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯍꯦꯟꯃꯜꯂꯤ꯫ ꯅꯥꯈꯣꯡꯗꯣ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯕ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯈꯣꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯣꯏꯔꯝꯗꯨꯅ ꯂꯩꯔꯥꯡ ꯂꯩꯍꯤꯗ ꯃꯤꯇꯥꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯏꯇꯥ, ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯏꯇꯥ ꯅꯪꯇꯅꯤꯀꯣ꯫ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯆꯧ꯫ ꯅꯣꯡꯏꯜ ꯀꯧꯕꯤ ꯁꯦꯛꯂꯥꯅ ꯅꯣꯡꯖꯨ ꯊꯥ ꯃꯥꯅ ꯂꯣꯏꯈ꯭ꯔꯒ ꯂꯩꯆꯤꯜ ꯄꯣꯝꯃꯩ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯖꯃꯥꯕꯨ ꯀꯗꯥꯏꯗ ꯀꯦꯀꯨ ꯂꯣꯠꯄꯒꯦ ꯍꯥꯏꯅ ꯊꯤꯕꯒꯨꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯃꯣꯏꯅ ꯊꯃꯣꯏꯒꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯖꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯏꯇꯝꯕꯥꯛꯇ ꯊꯥꯖꯃꯥꯕꯨ ꯄꯥꯝꯖꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯨꯔꯕꯗꯤ, ꯊꯥꯖꯃꯥꯕꯨ ꯃꯤꯔꯥꯏꯔꯨꯔꯕꯗꯤ ꯑꯋꯥ ꯄꯣꯠꯂꯨꯝ ꯅꯪꯒꯗꯣꯏꯁꯦ ꯑꯩꯇꯅꯤ꯫ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯁꯤꯗꯤ ꯑꯩꯈꯛ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯐꯣꯡꯉꯝꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯖꯔꯒꯦ꯫ ꯏꯇꯥꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯖꯔꯨꯔꯕꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯒꯠꯈꯤꯕ ꯊꯥꯖꯕꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯑꯁꯤꯗꯅꯤ ꯍꯥꯏꯖꯒꯗꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯥꯃꯦꯜꯒ ꯊꯣꯏꯕꯒꯅꯤ꯫ ꯂꯩꯅꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒ ꯂꯩꯅꯥꯒꯅ ꯆꯪꯂꯛꯄꯗꯨꯁꯨ ꯄꯥꯃꯦꯜꯒ ꯊꯣꯏꯕꯒꯅ ꯎꯔꯝꯃꯤ꯫ ꯂꯩꯅꯥꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ ꯑꯅꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯉꯥꯏꯕꯗꯕꯨ ꯋꯥꯔꯝꯂꯒꯅꯤꯗ." ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ, "ꯂꯥꯛꯄꯗ ꯉꯥꯏꯔꯤꯗ, ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯐꯝꯃꯨ." ꯂꯩꯅꯥꯅ ꯃꯈꯣꯏꯒ ꯊꯪꯅꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯃꯥꯒꯤ ꯅꯥꯀꯜꯗꯅ ꯂꯥꯡꯂꯦꯟꯅ ꯐꯝꯃꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯋꯥꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯗꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯁꯤꯡꯕꯨ ꯊꯃꯣꯏꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤ." ꯂꯩꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯅꯤ꯫ ꯐꯨꯝꯗꯨꯅ ꯊꯝꯂꯒ ꯋꯥꯖꯒꯗꯕꯁꯦ ꯃꯈꯣꯏ ꯃꯁꯥ ꯃꯁꯥ ꯈꯛꯇꯅꯤ꯫ ꯃꯤꯠꯅ ꯌꯦꯡꯅꯔꯒ ꯊꯃꯣꯏ ꯃꯔꯨꯞ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯕ ꯍꯧꯅꯗꯦ." ꯊꯣꯏꯕꯅ, "ꯑꯗꯨꯗꯤ ꯏꯆꯦ ꯂꯩꯅꯥ, ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯈꯣꯏꯃꯨ ꯃꯔꯣꯜ ꯊꯣꯛꯂꯔꯣꯏ, ꯂꯩꯔꯥꯡꯁꯨ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯅꯤ꯫ ꯑꯁꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯋꯥꯡꯕꯁꯤꯗ ꯍꯩꯔꯥꯡ ꯄꯥꯟꯕ ꯎ ꯑꯃꯕꯨ ꯍꯧꯔꯤ, ꯍꯩ ꯍꯦꯛꯂꯨꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯕꯨꯡ, ꯑꯩꯁꯨ ꯍꯩꯔꯥꯡ ꯑꯁꯦ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯍꯦꯛꯄꯤꯅꯕ ꯂꯩꯇꯗꯅ ꯇꯣꯛꯄꯅꯤ꯫ ꯏꯕꯨꯡꯅ ꯍꯦꯛꯄꯤꯅꯤ ꯍꯥꯏꯔꯤꯕ ꯀꯥꯟꯁꯤꯗ ꯈꯔ ꯌꯥꯝꯅꯕꯨ ꯍꯦꯛꯍꯜꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯇꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯤꯗ ꯁꯨꯃꯨꯛ ꯐꯝꯃꯣ꯫ ꯈꯣꯏꯃꯨ ꯃꯔꯣꯜ ꯊꯣꯛꯍꯟꯒꯦ, ꯂꯩꯔꯥꯡ ꯂꯩꯀꯥ ꯐꯜꯍꯟꯒꯦ꯫ ꯍꯥꯏꯉꯝꯗꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯄꯥꯎꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯅꯗꯨꯅ ꯆꯤꯂꯣꯛꯅꯍꯧꯔꯣ꯫ ꯅꯇꯥ ꯑꯩ ꯍꯩꯔꯥꯡ ꯑꯃꯨꯟꯕ ꯈꯨꯜꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯅꯥꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯃꯦꯜꯒ ꯂꯥꯡꯂꯦꯟꯒꯗꯪ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯅꯨꯡꯁꯤ ꯃꯀꯥꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯣꯏꯕꯅ ꯏꯀꯥꯏꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯃꯔꯨꯗꯨ ꯂꯨꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯄꯥꯃꯦꯜꯅ ꯍꯥꯟꯅ ꯍꯥꯏꯕ ꯍꯧꯔꯛꯏ,
ꯅꯪꯒꯤ ꯅꯇꯥ ꯂꯩꯅꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ ꯏꯆꯝ ꯆꯝꯃꯤ ꯗꯣꯡ ꯗꯣꯡ ꯉꯛꯇꯅꯦ ꯉꯥꯡꯂꯤꯕ ꯐꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯕꯕꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨ ꯈꯛ ꯍꯥꯏꯖꯕꯅꯤ ꯁꯨꯝꯗꯧꯕ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯉꯣꯟꯗ ꯂꯨꯞꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯈꯪ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯩꯅ ꯈꯪꯖꯅꯤꯡꯂꯤꯕꯗꯤ ꯅꯤꯡꯉꯣꯜꯅ ꯈꯣꯏꯗꯥꯖꯕ ꯇꯝꯕ ꯄꯥꯈꯪ ꯀꯅꯥ ꯍꯥꯟꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯑꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯍꯣꯏ ꯑꯩ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯈꯤꯒꯦ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯄ ꯊꯥꯖꯕꯨ ꯃꯄꯨ ꯄꯥꯟꯕ꯭ꯔꯅꯦ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯗ ꯅꯤꯡꯊꯤꯅ ꯄꯣꯝꯖꯔꯤꯕꯤ ꯂꯩꯔꯥꯡꯅꯤ ꯈꯣꯏꯃꯨ ꯀꯅꯥ ꯄꯥꯏꯔꯛꯀꯅꯤ ꯅꯤꯡ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯖꯔꯤꯕꯅꯤ ꯄꯥꯈꯪꯒꯤꯁꯨ ꯌꯋꯥ ꯄꯥꯔꯩ ꯄꯥꯎꯗꯝꯕꯤꯌꯨꯗꯣ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗꯒꯤ ꯌꯦꯅꯤꯡꯊꯥꯒꯤ ꯁꯩꯔꯣꯜ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯇ꯭ꯔꯤꯕ ꯄꯥꯈꯪꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯔꯥ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯀꯌꯥꯅꯤ ꯆꯣꯡꯂꯛꯂꯤꯕ ꯍꯥꯏꯐꯝ ꯇꯧꯐꯝꯇ ꯈꯪꯗ꯭ꯔꯦ ꯆꯥꯔꯦ ꯆꯥꯅ ꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ ꯇꯨꯝꯂꯤ ꯇꯨꯝꯅ ꯃꯪꯂꯥꯟꯗ ꯎꯗꯨꯅꯇ ꯂꯩꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯁꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯡꯂꯦꯟꯅ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯏꯍꯨꯜꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯤꯇꯒꯤ ꯄꯣꯛꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯃꯌꯥꯏ ꯀꯟꯕ ꯑꯣꯏꯔꯦ ꯅꯨꯖꯥꯏ ꯊꯃꯣꯏ ꯂꯩꯀꯥꯁꯨ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯅꯨꯡꯗꯥꯎꯅꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯈꯪꯗꯕ ꯀꯣꯔꯣꯡ ꯃꯁꯤꯡ ꯌꯥꯝꯂꯦ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯦ ꯄꯟꯊꯧꯒꯤ ꯂꯩꯀꯣꯜꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯍꯧꯗꯨꯅ ꯂꯩꯔꯤ ꯈꯣꯏꯗꯥꯕ ꯈꯣꯏꯃꯨ ꯄꯥꯏꯔꯛꯄ ꯉꯥꯏꯕꯗ ꯊꯃꯣꯏ ꯑꯁꯦ ꯋꯥꯖꯔꯕꯅꯤ ꯉꯥꯏꯖꯔꯛꯄ ꯈꯣꯏꯃꯨꯗꯣ ꯉꯁꯤꯗꯤ ꯅꯅꯥꯛ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯣ ꯍꯥꯏꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯔꯤ ꯂꯩꯔꯥꯡꯃꯒꯤ ꯄꯥꯎꯈꯨꯝꯇ ꯄꯤꯒꯗꯕꯗ ꯃꯉꯥꯏꯔꯦ ꯍꯟꯗꯛꯃꯨꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯥꯡꯂꯦꯟꯗꯨ ꯏꯀꯥꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯊꯃꯣꯏ ꯌꯧꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯇꯥꯔꯕꯁꯨ ꯀꯔꯝꯅꯗꯤ ꯍꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯒꯅꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯃꯦꯜ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯦꯂꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯡꯗꯨꯅ ꯗꯨꯕꯛ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯦꯝꯃꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯡꯗꯨꯅꯇ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯒꯤ ꯅꯇꯧꯁꯦ ꯅꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯒ ꯃꯦꯂꯩ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯊꯣꯔꯛꯏ ꯃꯦꯝꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨꯁꯦ ꯃꯦꯂꯩꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥꯛ ꯑꯁꯦ ꯑꯁꯨꯝꯅ ꯋꯥꯕ꯭ꯔꯣ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯥꯔꯣꯝꯒꯤ ꯏꯕꯨꯡ ꯄꯥꯃꯦꯜꯗꯣ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯦ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯁꯤꯗꯤ ꯈꯪꯍꯣꯡꯂꯔꯣꯏ ꯃꯦꯝꯃꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯩ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯗꯅꯦ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯨ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯏꯃꯥ ꯏꯕꯨꯡ ꯄꯥꯃꯦꯜꯕꯨ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯏꯆꯥꯅ ꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅ ꯂꯩꯒꯅꯤ ꯏꯆꯥꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯏꯆꯦ ꯀꯞꯄꯗꯨ ꯇꯣꯛꯂꯣ ꯏꯃꯥꯅꯦ ꯍꯧꯖꯤꯛꯃꯛ ꯃꯥꯏꯕꯤ ꯊꯔꯣꯒꯤꯗ ꯆꯠꯀꯅꯤ ꯅꯨꯄꯥ ꯐꯥꯕꯒꯤ ꯃꯍꯩ ꯇꯧꯗꯨꯅ ꯄꯥꯃꯦꯜ ꯍꯥꯏꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯍꯜꯂꯒ ꯏꯆꯥꯒꯤ ꯑꯣꯏꯍꯟꯒꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯦꯂꯩ ꯀꯞꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯌꯨꯀꯣ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯕ ꯃꯦꯝ ꯑꯗꯨ ꯃꯐꯤ ꯅꯥꯂꯞ ꯇꯧꯕ ꯑꯃ ꯁꯦꯠꯇꯨꯅ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯥꯏꯕꯤ ꯊꯔꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕꯤ ꯊꯔꯣꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯡꯒꯣꯜꯗ ꯃꯥꯏꯕꯤ ꯊꯔꯣꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯃꯦꯝꯃ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯃꯦꯝꯃꯅꯤꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯦ ꯍꯥꯏꯋꯥꯅꯤ ꯀꯥꯈꯠꯂꯧ ꯀꯥꯈꯠꯂꯧ
ꯃꯦꯝꯃ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯊꯔꯣꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯝꯃ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯆꯦꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯋꯥꯅꯤ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯅꯈꯣꯏꯅꯗ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯒꯤ ꯍꯥꯏꯕꯤꯔꯛꯇꯕꯒꯤ ꯋꯥꯅꯤꯅꯦ ꯋꯥꯁꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯅ ꯀꯞꯇꯨꯅꯗ ꯃꯔꯩꯔꯛꯄꯁꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯃꯈꯥꯔꯣꯝꯗꯒꯤ ꯂꯩꯕ ꯃꯥꯜꯂꯦ ꯅꯨꯄꯥꯗꯨꯅꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯕꯤꯌꯨ ꯏꯆꯦꯒꯤ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯋꯥꯔꯤꯕꯁꯤꯗꯤ ꯃꯗꯨꯒꯤꯗꯤ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕ ꯋꯥꯅꯤ ꯅꯆꯦ ꯑꯩꯅ ꯇꯧꯗꯨꯅꯇꯅꯦ ꯂꯩꯔꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯄꯦꯅꯥꯗꯣ ꯉꯁꯤꯃꯛ ꯍꯦꯛꯇ ꯈꯣꯡꯕꯤꯔꯣ ꯄꯦꯅꯥ ꯆꯩꯖꯤꯡ ꯂꯩꯅꯕ ꯁꯦꯜꯗꯤ ꯑꯩꯅ ꯄꯤꯖꯔꯒꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣꯗ ꯏꯅꯥꯎ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯒꯗꯣꯏꯅꯣ ꯑꯗꯨꯕꯨꯅꯦ ꯂꯥꯏꯒꯤ ꯁꯤꯗ ꯄꯥꯟꯅꯕ ꯑꯁꯣꯏꯕ ꯃꯇꯪꯗꯤ ꯍꯦꯛ ꯀꯜꯂꯛꯎ ꯃꯦꯝ ꯑꯗꯨ ꯐꯤꯖꯤꯗꯒꯤ ꯑꯁꯣꯏꯕ ꯁꯦꯜ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯌꯥꯔꯗ꯭ꯔ ꯏꯆꯦ ꯍꯣꯏ ꯌꯥꯔꯒꯅꯤ ꯑꯗꯣ ꯊꯕꯛ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯦꯡꯕꯥꯜꯂꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯄꯤꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯈꯣꯏꯒꯤ ꯊꯣꯡꯒꯜꯗꯅꯦ ꯍꯦꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯜꯂꯝꯂꯒꯦ ꯃꯁꯤꯗꯅꯤꯅꯦ ꯃꯤꯌꯥꯝꯁꯤꯅ ꯃꯥꯏꯕꯤ ꯊꯥꯔꯣ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯏꯆꯦꯇꯅꯤ ꯏꯆꯦ ꯅꯪ ꯑꯃ ꯂꯩꯕꯅ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯆꯥꯅꯨꯄꯤꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯏꯆꯦꯅ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯅꯕ ꯁꯤꯟꯕꯤꯔꯛꯎꯀꯣ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯉꯖꯥꯎ ꯑꯃ ꯏꯆꯦꯒꯤ ꯊꯤꯟꯕ ꯍꯦꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯃꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯏꯕꯤ ꯊꯥꯔꯣꯅ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯆꯕꯨꯛꯇ ꯐꯝꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯕꯨ ꯀꯧꯕ ꯍꯧꯈ꯭ꯔꯦ ꯇꯣꯏꯅ ꯇꯧꯔꯛꯂꯕ ꯊꯕꯛ ꯑꯣꯏꯕꯅ ꯑꯃꯗꯤ ꯑꯀꯨꯞꯄ ꯃꯍꯩ ꯀꯌా ꯑꯃ ꯈꯪꯕꯅ ꯑꯃꯨꯔꯛ ꯇꯧꯕꯗ ꯊꯕꯛ ꯑꯗꯨ ꯇꯦꯡꯕꯥꯜꯂꯝꯃꯤ ꯄꯥꯃꯦꯜ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯔꯣꯒꯤ ꯃꯍꯩꯗꯨ ꯀꯥꯞꯁꯤꯜꯂꯛꯄꯗ ꯍꯩꯀꯥꯞ ꯂꯩꯀꯥꯞ ꯑꯁꯤꯅ ꯃꯁꯥꯗ ꯍꯦꯛ ꯇꯦꯡꯕꯥꯟꯈꯤꯕꯒ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨ ꯁ꯭ꯋꯥꯏ ꯃꯥꯛꯈꯤꯗꯨꯅ ꯃꯦꯂꯩꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯛꯏ ꯉꯁꯥꯏꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯩꯅ ꯃꯕꯨ ꯇꯥꯊꯤꯅ ꯉꯥꯡꯕꯤꯈ꯭ꯔꯦꯀꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯣꯏ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯉꯣꯟꯗ ꯑꯩꯅ ꯎꯠꯈꯤꯕ ꯑꯃꯗꯤ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯃꯩꯁꯛ ꯑꯁꯤꯕꯨ ꯈꯪꯉꯝꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯃꯣꯏꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯗꯨꯅ ꯀꯞꯇꯨꯅꯗ ꯃꯔꯩꯔꯝꯒꯅꯤꯀꯣ ꯑꯉꯛꯄꯅꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯒꯤ ꯃꯍꯩ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯕꯨ ꯊꯣꯛ ꯍꯦꯛꯇ ꯑꯣꯟꯊꯣꯛꯍꯟꯕ ꯉꯝꯃꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯩ ꯑꯁꯨꯝꯅ ꯂꯩꯕ ꯆꯨꯝꯂꯔꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯃꯥꯕꯨ ꯍꯔꯥꯎꯍꯜꯂꯒꯦ ꯍꯌꯦꯡ ꯑꯌꯨꯛꯁꯦ ꯑꯩ ꯍꯦꯛꯇ ꯆꯠꯂꯒꯦ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯑꯋꯥꯡ ꯄꯥꯎꯅ ꯍꯥꯏꯒꯠꯂꯛꯂꯝꯃꯤ ꯃꯥꯏꯕꯤ ꯊꯥꯔꯣꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯊꯃꯣꯏ ꯃꯔꯤ ꯑꯅꯤꯕꯨ ꯆꯦꯠꯅ ꯀꯤꯁꯤꯟꯈꯤꯕꯅ ꯄꯥꯃꯦꯜꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯆꯠꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯃꯤꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯃꯅ ꯍꯧꯒꯠꯂꯛꯄꯗ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ ꯕꯦꯝꯃ ꯍꯣꯏ ꯕꯦꯝꯃꯧ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯊꯣꯡꯒꯥꯜꯗ ꯂꯩꯍꯧꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯕꯨ ꯇꯨꯝꯕꯗꯣ ꯑꯝꯇ ꯍꯧꯒꯠꯂꯣꯏꯃꯤ ꯃꯦꯂꯩꯗꯨ ꯃꯃꯥꯅ ꯍꯧꯗꯣꯛꯄꯗꯨꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯂꯥꯛꯀꯧ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏꯕꯁꯤꯕꯣ ꯍꯩ ꯅꯪꯒꯤ ꯄꯥꯃꯦꯜ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯇꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯎꯔꯦ ꯊꯋꯥꯏꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯩꯔꯤꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯁꯦ ꯊꯣꯡꯒꯥꯜꯁꯤꯗ ꯑꯁꯨꯃꯛ ꯂꯦꯞꯇꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯀꯧꯁꯤꯟꯕꯤꯔꯣꯕ ꯑꯩ ꯃꯥꯏ ꯃꯤꯠꯁꯦ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦ ꯀꯧꯁꯤꯟꯕꯤꯔꯣꯀꯣ ꯏꯃꯥ
Mama masa anina tawduna Pamelbu yumda pusinbirei. Pamelna Melei amadi mamabu yengduna thamoigi paudamsu ikaiba mata leitana hairami. Masi pumba thawai mi adubu Meleigi thawai mi da kisinkhibana masadoda haine haire khangda wafam kayabu ikaiba mata leitana hairami. Aduga aroibada asimasu hairami. Ima nacha Meleise ngasi eba numisida aigi yumtamna buduna sasakragi. Meleidi haraubana loikre. Ngayak wari sanarba tungda Pamelna Meleibu puduna satkre. Ngayaki matungda memana kaithildagi ngazao ma leiraga maibi tharogi mayum tamna thuna chatlami. Iche ngasi saudra isibu pizage haiduna leiraklibani. Aina tawba thabak adubu mai paklabro. Ise se yamna haiba mi mo ayramleko. Ngarang tairambada mangairi ngasi ekta thabak oinane mitmangda uhanba ngami. Yamna hai hairisini nupado aina hawgatpada thongalda leirambagi wani. Isana piu puduna saikre harang mai khraduna isibu pizage haiduna ngazau ase laiduna puraklibani. Makhoi anidu wawa nokminai. Sayol kharagi matungni Langlendi mathwaida wabana loiri. Pamu mapau tadabasu phana kuiri nusi leiman oiduna mikuk khuding kaptuna da leirari masadusu yamna sonjili. Leinana Langlengi mapukningmu themjinbi. Ita si hena su khanjilu khinoba asima thabak ama leiduna mafamsida nangbu unaba laktabu oiramgani nongmudi soidan lakhigani. Thajatre ngaibada wazaraba thamoisigi misakse mahakti karisu khanglabla adunabu aigi nakta laktribani natragana ita mahak adubu atopa lamlanbi amaga nungsinaraምላdrane. Adumna khangano aina thajai mahak soidan lakhini. Nongma nongma asum hausinki adubu Langlen ngaijariba misak adubu lakpa kouba leiramdi. Nongma Langlen kaithelda karigum pot ama leiga haina chatlami. Kaithel aduda numit aduda Pamelsu magi nupi Meleiga loina laklami. Langlena mamai aduna haifet non kalakpada kaithelgi matai oirapna Pamelga nupi maga punna chatlibadu urami. Madubu ubada mamitagi mapi sinthagi bakhang haude. Mahagi maithongdu ukhini haibagi matagum laithokdun loche. Mafam adubu thadoklam thuna yangna mayum tamna halai. Langlen kapayaba kapchai haukrab wari kaya dubu ningsingse aduga amuk kaithelda mamit mangna urakhiba saktam adubu ningsingi. Handagi anaba maga loinarakpaga matam kharagi mamangdagi nungsi leimanga oibaga sada thakta leirakpaga ngasigi thodok asiga mayam sipulap punsinduna anaba haibadu oikhirami. Langlen yamna kanna narami. Layengbasu phaba kauba leiramde numit kharanigi matungni Langlendu awaba wakhalga loinaba awaw punsi asida lainingtrabra khangde khanghaudana aroiba sor honkirami.